Ukhrul district ke Ringui Naga village tanga sisu kuki militant singna nomai kapsilaktuna landara kre Naga village guard khara sokle hairi thaudok asinga si ayuk pung 3 ga minute nifurom tabadagi hauna khul asigi saruk oiriba Horay Hills amasung Hamsanda chatharakibani hairi mafam asida khul ngakpagi thabak tawriba Naga village guard singna su kuki militant singna chatharakiba landa adugi pakhum piduna hauzik fawwa nakal anigi marakta khut thoknari Thaudok asida Naga village volunteer khara asok apat nangle hairi khut thoknaba asida kuki khulai paiba amasu sokle hairi adubu chap chaba I pau khangdabana mioi kaya sokpano haibadi khangba ngamdri amaromda kuki militant sing na ngai hak laitana Naga village sing da kai hoduna landarakpagi thawongbu Ringui village protection committee na akanba mawong da condemn tawrakli loinana khulai matik chana paiba kuki militant sing na bankar saduna landarakpagi thawong chatharakibani hairi